खुरमजरी मियंग ताबिरिब सिबुतरान ओक्चरी मसिकी मरोइबा पाउदा मियाम की चाखो थवांग पाइखली हाइबा ngamdabadagi कांग्रेस पार्टी ना कम्युनल पॉलिटिक्स सानरे हाइना यूनियन ट्रैवल अफेयर्स मिनिस्टर जुवाल ओरामना फोंदोक्रे एनएसएन आईएम ना कांग्रेस की वाका अमा फारगा तमचिना फुरकले लुपा लाख मरी की डिमांड तौबगा लोइनना एनपीएफ दा वोट पीगदबनी हाइना कहलगले अमदी इम्फाल की लंबी चलिबा असि कोहननबा अनोबा अखनबा ट्रांसपोर्ट पॉलिसी अमा सेम्बलोइरे यामना थुना चनहलगनी हाइना ट्रांसपोर्ट मिनिस्टर डॉक्टर रतन कुमार ना फोंदोक्रे मपुंगबा पाउ पिजरी इंडिया दा कांग्रेस पार्टी ना चाही हुंफु रोम शासन पाइरिङै दा मियाम गी याइफनबा चाखो थौराम गी थबक सिंथानिङै ओइना पाइखतखि हाइबा ngamdabana जात कुचु खाइबा कांगलुप मसेल गी मरकता नुसिनदनबा होनबा लंबिदा मियाम दगी वोट फंगनबा होनरे हाइना यूनियन ट्रैवल अफेयर्स मिनिस्टर जुवाल ओरामना फोंदोक्रे वाफम असि जुनगी तांग अमदा पांथोकदरबा एडीसी मिखलगी उखरुल टाउन हॉल दा पांथोकिबा कैंपेन दा महाना फोंदोकिबनी कैंपेन अदुदा बीजेपी मणिपुर प्रदेश के प्रेसिडेंट टेस चाउबा हानागी प्रेसिडेंट एस बोरबाबू नेशनल एग्जीक्यूटिव मेंबर तपेगाव एक्स मिनिस्टर डॉक्टर कशिम रेवा अमदी सैमुअल जेंदाई नचिंगबा मियोई कयाना सरुयाखी कैंपेन अदुदा तपेगावना जही 15 रोम स्टेट असिदा कांग्रेस ना गवर्नमेंट पाइरबसु मियामगी याफनबा थबक पाइखतपा ngamdabada natana ट्राइबल सिंगी ओइबा अककनबा पॉलिसी अमता सेमद्री ट्राइबल सिंगी चावखनबगी मिंगदा चीफ मिनिस्टर ओ इबोबिना लुपा करोड़ कया नारोंदा हाइहली कांग्रेस दा वोट पीबा हाइबसी नहाकना साबु लुट तौखिनबा अमदी करप्शन दा सगुटपगा चपमानै हाइखी Since independence, the Congress has kept the tribal under social welfare ministry. There was no policy for the development of tribal in this country. But when Atal Bihari Vajpayee came to power, he created the tribal ministry separately, and the first tribal ministers in this country under Indian constitution is here. Our brother Joel Oram Saab is the first tribal minister under Atal Bihari Vajpayee. That's why we should support Bharatiya Janata Party. पार्टी प्रेसिडेंट टेस चावना कांग्रेस पार्टी सोनिया अमदी राहुल गांधी लोइखिबदा लुचिंग लेररोइदबा पार्टी पार्टी असिना मियाम गी एफनबा थबक अमता पाइखपंगमदे मणिपुर दसु चही 13 रोम शासन पाइरलबा कांग्रेस पार्टी ना चिंगी लम चाखोना भोनबा लेत्रि चिंगी सोथरबा लम सिंदा ngasisu PDS की पोलम फंगंद्री थंगनबा इसिंग पीबा ngamdri थबक फंगदबा नहासिंग थबक पीनबा पॉलिसी पुथोकपसु लेत्रि इंडिया की मफम अतैदा चटनख्रबसु ngasi फावबा स्टेट असिदा फूड सिक्योरिटी एक्ट चटनहंद्री ट्राइबल सिंगी दबक सरकार असिना याफनबा थबक पाइखते हाइना मराल सिबगा लोइनना ट्राइबल वेलफेयर डिपार्टमेंट असि ट्राइबल वेलफेयर इबोबी अमदी के खांगम ओले हाइना मराल सिखी यूनियन मिनिस्टर जुवाल ओरामना कांग्रेस पार्टी ना चखोथरांगी थबक मियामदा उत्पंगमदबा असिना कम्युनल पॉलिटिक्स सानरे बीजेपी ना गवर्नमेंट पाइरबदी मुस्लिम सिंगी मायोक्ता थबक तौगनी ट्राइबल सिंगी येनबगुम थबक पाइखकनी हाबन चिंगबा आराम वाफम कया संदोली हौजिक शासन पाइरबा मतुंगदा मुस्लिम अमसुंग ट्राइबल सिंगी फतनबा बीजेपी ना थबक पाइखपल लेरबरा हंगबगा लोइनना अटल बिहारी वाजपेयी अमदी नरेंद्र मोदी की गवर्नमेंट लागलबा मतुंगदा लाइरबा अमदी इंडिया की मियाम की दबक पाइखलगलिबा थबक थोरम सिंथाकी ओरामना मखाताना शेड्यूल खास अमदी ट्राइबल डेवलपमेंट कॉर्पोरेशन की मखादा सोथा होरबा ट्राइबल सिंगी दबक कानबा कया पीरी अदबु मणिपुर की चीफ मिनिस्टर ना कानबा सिंग अदु निंगथिना लौबंगमदे सेंटर स्पॉन्सर स्कीम ओइना थादखिबा सेनफम सिंग मियामदा यहोनबगी मोता गवर्नमेंट असिना लाना सिजिनखिबा सिंगी यूटिलाइजेशन सर्टिफिकेट थागतपंगमदबना मखाताना सेल थादरप यादना लेरे नागा सिंगी दमक वाजपेयी की मतमदा मुइवागा चेना थाजनबा थंबगा लोइनना मतम सांगलबा इशू लोइसननबा खनखि ngasisu makhatana NDA government na tungkoina chanaba yaba lambi chathari lambi asina yanaba purakpada atopa furup singa ungkhanaba amadi khana chainaba thoktanaba honari chingi lamda namfuda sel khaiba amadi miyamda kehanbagi thabak chathai haba center government na khangi asigumba fattaba thabak sing makha chathabiganu karigumba chatharakpa tarabadi lebak asida lo lei haba lamhenba singi mathakta chapsana khangani haiki हम देने के लिए तैयार हैं I am ready to give it from the government of India. लेकिन यहाँ का मुख्यमंत्री हमारा विजय ने ठीक बोला कि उसका ध्यान कहाँ है, आपका डेवलपमेंट के लिए नहीं, उसका ध्यान है कि वो कैसे कमाएगा पैसा, कैसे करप्शन करेगा, कैसे पैसा मांगेगा, इसके लिए ध्यान है।
Jakiba tang tara tareta police commando na sajiwa jail mamangda gari khamu yade haiduna mahiroi ama hatkiba amadi atopa singbuna aso pananghan kiba police ki thawongbo MPP gi janura marumna condemn tawba phungdoroli sarkar na ex gracia khara piraga tokchakigani haiba wakhalon thado haningi thawdo aduda chenaba police personnel singi mathakta akanba action lokhat haningi nupi oibi sing punsinduna miyam gi lanthum amadi punsi kanba ngamdraba sarkar asi paratambirasi hairi Mathang thage amada pangthokadriba ADC Mikhalga mari leinana NSCN IM na miyamda kihanba amasung Naga People's Front ki mirepta vote pigadabani haina mifam phawba pangthole hairi ngarang Ukhrul district ki Chingai district council gi INC gi worker ama NSCN IM gi caderna faduna puraga tamthina furaba matungda sel gi demand tawraga thadoklamde sokpada gi hauzik Mark Palace compound leba advanced hospital da kanari solobamio adudi Lunglen Daniel Apopa L Marotha Chungai Kendagi Chalo Kuldagini Paumisinga Unabada Solaba Lunglen Daniel na Haikibada Mahangarang Megi Tang Tara Nipangi Ayupung Tare Lomtaba Matanda Ukrugi Wino Bazardagi NSCN IM G Kader Ohumna Faduna Puraba Matunda Farm Amada Pusinduna Mangonda Kihan Bagaloina Lupa Lang Mari Putoro Haiduna Otpaneva Chataki Mangonda Kihan Bagaloina NPF Ki Mirep Oidiba AS Thamri Shangda Sagalu Haraki Tawong Adu Pende Marilena Sina Yang Selhaningi Haiki. Video din ng mga nang wake up din ng yung chicken dalawa video mo ay sila tawag ni mo ay si NSN ni mo ay si naming na ningmi of the village mo sa mga ningmi adoga ningmi amana Infami, boy niya ko, masih boy gini. Lepas tu apa candidate tu ki mi ni ada ko. Aku rasa innocence orang balau ni lebih ni semua. Semua tahu sih. Pati, betul dah suku mesti tahu ni. Kalau rasa semua tahu sih, sekarang kerja sendiri boleh sih. Athauba Pukhramba Kazaugi Mitam Chief Minister na Megi Tang Kumanga da Maikum Hangdolagani haina Pukhramba Kazau Memorial Trust Manipur na thadorpa chirol amana khangalakli. Imphal manungda lambi chinbadagi miyamna khudongchadaba kaya mayoknariba asi kohananaba akhanaba Transport Policy ama Cabinet puthotuna chanahananaba honari haina Works Minister Dr. Ratan Kumar na ngasi Secretariat Labor Office Chapangtopa Mahiri Singh Haraute amna opagi tharomda phondokre mayang Imphal Kendra gi manungda leiba taratare suba position da tarakraba angangal English High Secondary School gi mahiroi yumkhaibam Sadananda amasung Padi Imom Sindam Sang Langjing gi mahiroi ngangom Hemantada lupa lising yangkai piduna puning thawatke Minister Ratan Kumar na tharomga mari leina na phondokibada Janaram gi busing asi tender ko bada laktrabasu masi sarkar gi thabak thorom amasung department kharada sizinari bus asi tender ko bada lambi ga chana dabana mi laktabani lambi asi da thengnari ba kudung chadaba amasung gari masing hengalapa asi thengnanaba akhanaba transport policy amba semba loire masi atuba matamda cabinet puthotuna chanaba yana bahonaragani haiki transport policy ma ko koi drapural loire madu in place akoi madu adopt tongna no wi taw cabinet of place taw once adu already everything will be in place matam kya mo chang ne ba kada yam thuna koi akak no matam bi dar ju ko yam thuna adu taw ne koi loire draft di loire kan matam ge dum keno taw ba yai akoi na hapchin ba yai da kar gi matam ni na adu huzu le ba koi ki road ki wide se sida de ko bi ba tam ni huzu wide se de ko MPP की बैंक अकाउंट की पैसा कायथो हंदना बात तक्षण बगल वैना पार्टी प्रेसिडेंट एन सोबा किरना इलेक्शन कमीशन की डायरेक्टिव इंद्रे हाइना MPP की सेंट्रल कमिटी अमदी सीनियर मेंबर हानगी जनरल सेक्रेटरी एस दिलीप न थादरप चेरोल अमना खंगलली पार्टी असना अर्बन कोऑपरेटिव बैंक पौना बाजार द लेबा बैंक अकाउंट अमसुंग थंगाल बाजार द लेबा पंजाब नेशनल बैंक त लेबा फिक्स डिपॉजिट की सेंफम पुमनबक MPP की प्रेसिडेंट अमदी अतै रिप्रेजेंटेटिव एजेंट अमतना लौथोप या हंदना बा बैंक अनि असिदा चेरोल पिसिंख्रे हाइरी पाउगी मराथन अतेब ब्रेक अमतांग ब्रेक मतुंगदा तराम लोचरी Educated and Self-Employed Women's Social Service Association amasung Sahid Madhubangol Foundation Imphal anina khusamnaduna International AIDS Candlelight Memorial Thoram Moirang Lamkhai Community Hall da haukiba numaizing nimita pangthokre thoram asida Manipur University gi hanagi Vice Chancellor Professor Hizam Tombi Association gi Secretary A Savitri Maharaj Buddhachandra College gi Associate Professor Singshubam Thoibisu saruk yaki
Mao Council yauna Manipur gi ngamkhai da khundariba khunja kayana Manipur gi ngamkhai kanana bohana badal lawriba thodangbo Maoist Communist Party Manipur na thagatpa phungdorli Lobasi Secretary Publicity and Propaganda Nongdan Meti gi cherol amana Nagaland na Manipur gi lam lawsilaliba asigi mayokta Mao Council yauna miyamna jukwa tapak amadi kejiri gi ngamkhai kanana ba me kunithoi gi ahing nungai dagi kauriba general strike asida loop asina mapungfana sawalkani Manipur gi ngamkhai kaihandana thamba habsi Manipur miyam gi tangai fadaba thodang amani thodang asidamak Mao Council yauna Nagaland ga tainaba Manipur gi ngamkhai da khundariba miyamna changsilaliba khongjang asida Manipur miyamna amata oina saru yafam thoi Manipur gi lam Nagaland na lawsingre habada thausadaba lengak asibu makhatana miyamna lehfam tholibra habadu khanbiu lubasina Manipur gi yellow lam amadi yellow furup kanbasi khwaidagi tangai fadaba thodang amani haina lowbaga loinana jukwa tampak amadi kejiri gi lam kanana bagi changsilap khongjang khudimak tamba pungfana sawakari hari Relief Center for the Welfare of Differently Abled Person na Imphal yauna Chandel Bistupur Thawbal amadi Senapati da Medical Assessment Camp pangthokadori Guwahati da leiba Alimko ga kusamnaduna pangthokadoriba camp asida tabagi sakti walaba ubagi sakti ngamdraba khong amadi khut yawdraba miyoi singna laktuna saruk yaba yagani saruk yaba lakpasina disabled certificate amadi passport photo ani puraknaba khangali Samatta Sahitya Academy India na tonga balam da thoido hendopa singthaningai oiba miyoi singda piba national amadi international award pinanabagi tamak Sangai Artists Association ge lilaroi thonauzam sanobi imo hisnamba Surjit Saikhom amasung Hekruzam James khalale mana asi laurunabagi tamak tha asigi kumathoida Pune gi tamak Imphal thadolagani hairi Imphal iski manung channa yaran pata government polytechnic sanana ba thabak horopada miyoi kharana khudung chaba launana ba JAC fawba semduna thabak tawbada athingba thamlakliba asi top dusera development organization na yaningdaba phungdoli athuba matamda thabak hautuna saba loisinana ba honabada organization asina mating pigani haina top awang lekai da pangthokiba mifam amana warep laukre nomai rembi community hall da pangthokiba mifam asida club taruki mihusina government polytechnic sanana ba urep uyung tamkraba matung da miyoi kharana ayerpa pibasi lamdam asomgi chakwa thorang da ayerpa pibani sagadriba mafam asi lanai miyoi amatagi natti sarkar gi lamni masida lanai khudong chaba khara launanaba miyoi kharabu lana lamjingduna khulai oina sizinariba asidagi lapthokpa fai haina phongdonaki organization gi convener ti angona mifam asina apunbagi warep oina JAC ni haizaba amana thamliba athingba asi thengnaduna Athubada Sabaloisina Bahonaba, Masida Athing Bapirakpadagi, Torapa, Fatagi Daita, Masamasan Pujaba, Sabalo Jungada, Hauzik Ledba, Degree College, Sangnenda, Session Hobinaba, Marie Lenaba, Education Minister, the Takshin Mahina Wadep Lauri, Haiki. Laikai Amadi Lebaki Olba Development Sing Amazon, Comment Polytechnic Sariva Asida, Kanagumba Nuisina Atipa, Pirapatagadi, Masida Tolapa, Apapata Punamak. Masa-masagi daito oijaba Nabodiana Hongtokara Matunda Hangduna Leriba Lofamsing Asida Low Siliba Asi Kudaktagi Oina Yaroi Haina Klaptaruni Anaki Manipur da leriba paumi singna hingnungthil khaidana miyam da pau fangana na ba honaringai cherakta paumi saraga paulong na ba honaramba miyo emang asi All Manipur Working Journalists Union na faraga Imphal East Police ta sinakre hiramasiga mari lena na ngasi pawi mipamama Manipur Press Club ta pangthokre mipamaduda Amjugi President Wangkhemcha Shyamjai Vice President Ratan Luwang amadi General Secretary Jitningo basu yauke President Shyamjai na phongdokibada paumi sarambagi faraba miyo adudi Konsam Anthony Chai Kungani Popa Budazet Kurai Larigam Bamlakaidagini Magna Hero Honda Amada Kemerana Jubasizin Aduna Hausi Irang Chathariba Kurai Konsam Nakaidagi Mahiri Ama Manipur Police Nangari Kamu Yade Haiba Wahaudagi Nomaina Kapada Lekidrabagi Irang Marakta Changsilaga Pau Lorum Bani Hari Magna Makata Raduna Asigumatong Asi Matunda Tawidanaba Apil Tauki Amarum Vice President Ratan Luwangna Haukiba Metara Mangada Patsoida Paumi Dinataba, Film Gi Oiba Muisina, Paumini Haizinuna, Pauloro Magimatanga, Television and Cine Foundation, Manipur Kobo Organization Amana, Pau chasing the Fundorakiba Wafamadu, Libak Tibani, Film Nambiba Taragasu, Tasing Namari Lenaba Authority, Ayaba Lauraga Nambinaba, Luinana Paumi Marakta, Baptana Dabatuandanaba Apil Tauki, Nakalamarum, that General Secretary Jitningomana, Cookie Students Organization, Nutigi Fongba Pauche, Sangai Express Amadi, ISTV Network.
Ben Taure Haina Fundropa Wafam Adu Hando Pinaba, Loinana Pau, Fauna Watpadagi, Tokiba, Oedagasu, Puna Famina Duna Warushin Amapurak Nabahona Minasi Haina Apple Tauki, President Siam Jaina Makatana Fundokibida, Pau Missingi Yafanabagi Damak Union Asina Angambatak to Honagani, Pau Missingi Pension Scheme, Atuba Matamda, Mamanga, Yaho the Bissing Yahona Nabahonaragani, Masida Sunatana, Printing Press Karana, Gari Sinda Press Haina Tazinduna Chatpanamaram Oedaga, Jamam Nabakaya Toliba Asi Tokanaba. Amjugi logo yawa sticker sing atuba matamda pibida natana paumi singi oiba jacket sing pinana basu honaragani haike maan makha taraduna paumi singi mayauta taropa thaba khudimak amjuna matam laiba kibikta thengnana basem saduna lai phungdoki ma paumi ni haraga pauloba sangame sidagi mangzongona akoi sport laiba khogi asengba paumi bona fa jene sing sina nang karamba paumi no kurino hang matamda paumi uramdabdagi akoi moi mana pharaga thame Paraga Tambadagi, Akoya Amjuda, I want a Paupire, Paupira Watamda, Akoy Vice President at Nuang, Adagi Akoy Nompogan Ba, Akoyman, Satana, Sport Laganda, Yagi, Omis have on the Pado, Akoya identify Tore, Adogamoshi, Police Hello, what Tore. Karamna environment asi luna na thamgadagi habagi pandamda laliba me kumatoi kulumdoi forward namit humni chumna International Environmental Health and Biodiversity Conservation habihiram sida International Conference ama pangtholgani haina ngasi Manipuri University gi Biochemistry Department ta pangtokpa pawgimi phamamada Professor Ningthauzam Debanandana phongdokre Professor Debanandana pangthokodoriba Environmental Health and Biodiversity Conservation asigi maroiba pandamdi hauzik mangtharaliba mahusagi khol asi semgatna Pandamda, Horaliba Naharo Sinda Pautak Pibani, Jinjak Marankaina Tok Nabasizinariba Chemical Sina, Maram Oidaga, Muebagi Masada, Makalkayagi, Lyons Narakli, Wetland Mulakpa Amadi, Jinkolakpa Asi, Environmental Health and Biodiversity Gi Manung the Chali, Maramasina Prithivigi Mapum Kayadagi, Maming Leraba, Professor Kaya Yauna, Manipur University, the Pangtoka the River Program Asigi Matanga, Kanana Bagi Tanja Ama Fanglagani, Luinana, Environmental Health Kimaramda, Kolau Aina Laubagi Hota, Kut Taduna Yangbana, Fagani Haina Pawimi Pamaduda, Fundoki. Sumna slogan in biodiversity, rich way and high was Nataba. Sumna environment in Mochale, no city hoot and Tele, Adutorian, high was in Natabda. A Kogi Hagoleva, College Gisata the University Gisata research scholars in the young faculty members in China, Sigi environmental health and the biodiversity conservation marine and research young Kapayanava. Academic work, Amadi research output could Tavayanava, Masipan Toksabani. Gari Kamuya de Habadagi Commando Nanome Kapada like Hidraba Consum Korongan Bamisi Mayota Garandagi Chatarakiba Infal Ukrulambi Banna Lambi Asigi Mahusagi Punsida Chauna Kaiba Pire Ban Sawapasina Kurai Lamlongdagi Kurai Giant Tongkong Yauna Atema Pumsinda Lambi da Tar Maitava Uwa Fazinduna Lambi Timbagi Kongjang Sangsinki Kongjang Asinamaram Oiduna Lamlong Kaitel Kanaki Dukan Sing Tonglona Ki Konsam Korongan Babu Nomina Kapa the Geneva personal sing Cherak Piu Hanadabi Tauri, Mahiroi, Nomina Kaptuna Hatkiva Tong, Yaning the Fondotuna M Suna Sinduna, Mai Tampam Sankayada Paktana Wakami Famsu, Chataki. Police ki khutale khidraba khurai konsam lekai dagi konsam koronga magi matangda asengbu puthokpiu chenaba policing matik chaba dandi piu haibada bi yauna JC na ngasi chief minister da memorandum pinana ba lakpada Manipur police na lamlong da thatuna charan khidre khurai nandebam lekai laisram lekai amadi konsam lekai yauna nupa nupi kayana khurai popular high school lampak tagi lamlong tamna lakibani tungda JC mioi taruk na saba kangbu amana chief minister da memorandum pisinhan ki memorandum pisin ba chatringai cherakta miyamna Lamlong Kaitel da wakan mefam chathaki Lamlong Bazar dagi ukrul lambirom da chatpa gari singsu thinki Konsam korongan ba misigi matang da M Suna Sinduna ngasi mafum kayada school gi mahirisina wakan mefam chathakre Lamlong Kaitel da CC High Secondary School amasung Ananda High Secondary School gi mahirisina khongjang changsinduna yaning da bakolaw kaya lawki Kumbongi Brighter Academy Patsoi da leba Polestar Public School Santilata Memorial School Airangoi Thong da leba Scholar Academy amasung Oxford English School English Academy Tagil Dasu Mayrisina Wakan Mifam Chathaki MSUG General Secretary Manjitna MCSC condemned Tawi extrajudicial killing ni Hainamara Siki Numit Humni Fabu Manungda MCSC the General Police Commando Sing Matik Chaba Dandi P. Jabadi Akan Makong Jang Chasilagani Haiki
खरनी से थोने बा मिया पुन सिंग सिना ताकपदि गवर्नमेंट लेट्रे लेंगा असुगी इंस्टीट्यूशन फेल हो रहा ताकपनि ब्रह्मदुना अथु दमदा असुगी लेंगा कसना मणिपुर गवर्नमेंट असना चमचम महिरोई सिंह हात की तौदो असि मखाताना वोना थोंदनबा मराली मतुंगे चप चप दंदी पियो मियाम की अपोपा अपोपी लाइनिंग थौ लेमरल इसे मरुमना पुथोपा MP3 DVD कैसेट फोंबगी थरम ममांग असि नोंगचुप ngairangबम दलेबा अपुनबा संगनेन द पांगथोखरे थरम अदुदा डॉक्टर सापम राजन यूरेमबम जिला परिषद मेंबर जनम बिजेंदी अमदी ग्राम पंचायत की मिहु सिंसु सरुक याकी डॉक्टर राजन ना इसे हाइबा हिरम असिदा लोल खुदिमकी महाव फंबंगमी ngasi पुथोलिबा इसे सिंग असि मियामदा कानबो ओइगनी हाइकी हंदक थेंखांग अनिरक्ता पेट्रोल अमदी डीजल की ममल हेंगतखिबा ऑल इंडिया ट्रेड यूनियन कांग्रेस मणिपुर स्टेट कमिटी ने यानिंगदबा फुंदोरली मसिना मरम ओइदुना लेतलायरदा अवाबा चैथेंग पीरगनी बीजेपी ने लुसिंबा एनडीए सरकार ना इना खुनबा खतकी खलगा तौबा थवंग यानिंगदे मसि सरकार ना चपसाना येंगसिंदुना थावई ममल हेंगलिबा असि कंट्रोल तौ अमरोमदा हंदक मरक मणिपुरदा यामना तोइना पामदबा थौदो थोरलिबा असिबुसु यानिंगदबा फुंदोरली फयेंदगी पुयामसा मोहनना माउंट एवरेस्ट माइपांगना मतोन लोमना काकिबा चही अनि सुरकपा निंगसिंग थरम ngasi फयेंग कांगजेबुंग अपर प्राइमरी स्कूल दा पांथोक्रे थरमदुदा MMTA के फाउंडर प्रेसिडेंट RK रणेंद्रजीत फयेंग ग्राम पंचायत के प्रधान अंगुम गोजेंद्रो MMTA की सेक्रेटरी चंद्र कुमार पातसोय ग्राम पंचायत के प्रधान एन तोम्बा अमदी फयेंग कांगजेबुंग अपर प्राइमरी स्कूल की हेडमास्टर टी गिनखामना मरुवे बम्युई सिंगवन सरुया के इंग्लिशनी तराहुमदगी मेगी तांग तरा मापंदा माउंट एवरेस्ट समिट तौखिबा पुयामचा मोहनना महिरु सिंगदा एक्सरसाइज बुक सिंग खुदोल तमखी RK रणेंद्रजीतना मियोय अमा ओइना पोकलबदी हिंगलिंगैदा अफब थबक खरा तौबा तंगाई फदे थबक अमा तौद्रिंगैदा अफफत मुन्ना खंथबा चुमी फोंदोखी Samnai Mui Pok among Winner Honor with the Mama Pana Charahin, Muki Laitamanba, Fusion Taba, Letraga, Makoi, the Makta, Ayukin Dan Carter was about put among my arms in the door. Madu, Makoina, Masi, Dirk Chad Leraba, Lamchet Yaudraba, Adi Kuna Sidam the Kandraba, Marivam, Sibum Draba, Udurgadi, who we want to carry. Pasha to Kakuni Albra, Yum Pradala, the Levitu Kakiwara, Letragana. Mana tong ni meda tawwa lamchat nai do mu kya tatar bukan da mayang tumina yeng na legada Indigenous Minorities Organization Manipur IMOM amadi Indigenous Minorities Socio-Cultural Organization Manipur na sinduna nomung oiba convention galoina na training program ama konung mamang daleba organization ki office ta pangtokre tharomasida Central Agricultural University ki Professor Dr. W Ingo Associate Professor L Gorabidu Indigenous Minorities Socio-Cultural Organization ki President Momsokam IMOM ki President L Kubler Kom Susarya ki lamdamasida thabak shubagi hainabi lehenduna hingbagi hak wangkhat hananabagi pandamda tharomasi pangthopani thabak shubagi hainabi ningthina lehelabadi punsi mahing amadi hiram khudingda chauna omna purakani haina Kubler Komna phongdoki hana ekoi pai pusin na wakal char ramba adumana ekoi su kutegi ekoi gi lam sena nasra ekoi gi mani pusin economical di helo era kumaram sena jari bum te mitbum kuding se economic line da ajahan ba nipan da ba indata aduga ekoi na leriba ekoi gi indigenous ki potok sin se ekoi da manipur su supply to bangambra jing si haidana ekoi se gi panna tudana si convention se pakistan All Manipur Police Constable Male English ni tarahumdoi base na ADC Mikhalda Congress ki candidate singi mathakta boycott tawani torambadu sarkar ga yanaba ama purakpadagi boycott ki khongjang handole haidi Pagi marathana atema break amamo break metungda mukana taran osari Harry Kon ki tarahumdoi shiba mapo kumon tharom apung fana pangthokre haina lubasina khangalakli lubasina mairi singda akanaba miyeng thamduna pangthoktuna lakpa khangminasi iramdam quiz competition shu mai pangna pangthokradi handak chahi gi oina khangminasi iramdam quiz competition da CC High Secondary School gi marging bana timna ahanba position Thobal district ki KM Blooming High Secondary School gi Wangbren bana timna anisuba position amadi Bisnupur district ki Moirang Multipurpose High Secondary School gi Thangjing bana timna ahum position amadi Imphal East District Jawaharlal Nambodaya Vidyalaya gi Kobru pana timna mari suba position takre mako mathang taraba singi damak selgi mateng panglakpa sing busu thagapa phondroli
Handak class 10 amadi 12 ki parikhada mak wangna phanglaktura mai paklaba masage ming amadi yumnakpu lonyan yaudana ming thonjaba mahirui singda mana pibagi thoram ama June gi tang tareta GM hall da pangtolagani haina Kangla Facebook group ke executive member yumkhaibam ibom jana phungtorali ngasi Manipur Press Club ta pangthoba pawmi singa unabada ibom jana makhata na haikibada lamdam asigi imalon asibu awang bathakta thangat minasi masigi damak Kangla Facebook kanglupna ngasi fawbo honaduna lakli haiki Marui na koina thoram kasi pangtok sabi maramdi madam sida leba tuan group sing asi launching mama launching asi nomo ngi buthar ki koina bu family haiba launching mama launching asi koina sapat pa pamjaba sai gi launching bu hena maling thak thak pa pam ki panenda koina hai thong si pangtok sabi aduga akoi lamdam sida leba ko founder lon mo ba jingi ta ni founder lon ba man ko intelo na sisu nomo ngi buthar ki koina program na sangi haiba Kangla Facebook kanglo asang social media kung tigi tolak pa awat ni ba YouTube sina insin semjaba kanglo kasina asang hai to mesin pangsocha Diulalan dalaiba children home gi angang ani megi tang mapandat lila singkhong nang khong school da mahi tamba chat khibadagi mafam khangdana mang khiba adu ngasi fawba thiba khangdri police na masigi langla lanjin amata puthopa ngamdri masigi matang da ngasi Manipur Press Club da pawgi mifam ama pangthokre pawgi mifam aduda children home asibu chalairiba mahila kalyan committee gi forum president S Sarju secretary N Jamini Manipur Allied for Child Right ki convener Kaisam Pradeep Kumar co convener Montu amadi member kayana sarya ki Pradeep Kumar na haikibada angang ani mangkhiba asigi matangda police ta complaint tawkre ngasi fawba chapsaba langlalanjin puthopa ngamdri kanaguma singna angang ani asibu fajinba leirabadi mioybagi minungsi yengduna asoi angam yaudana thadokpirau angang faduna shell tanbagi thabak tawbidaba phai children home asida leiriba angang sing asi leita lairagi angang singni mamangdasu angang ani mangkhibagi thodok leikre Manipur da tatana angang mambagi thodok tholiba asi thoktanaba child trafficking committee athuba matamda social welfare department na yengsinduna Mathau tauhanba tangai fadre state government amasung police nasu masigi matangda kupna yengsinba mathau tai mangkiba angang ani asigi manungda amanat night blindness na nabadagi hidak chaduna lairibani atopa angang amana khu da nabadagi layengdibani makhoi anigi manungda angang amadi school da attendant sign toromi haiba khangle hauzik fawbagi di angang ani asigi mari makhong khangmangamji miyam punna thidok minasi haiki Ekoina lokapa yabada amuk Manipur sarkar da koina appeal tawning base koi child trafficking thingna boi khwadi maru oiba structure ama koi sira semda dana leiba ama jam thuna pakala ninge koi gi child protection committee haidana koi gi CPC haidana masi Assam hobada hogre Didim lambi pakthorokpada konjang hazari lekai gi mang sokpadagi leitre haiduna hodam lerak bachinda leiba sarkar gi lamda mang sanana ba honarak le haina hodam lerak maira paibi lupna phungdorak liba wafamasi yaning de hairi ngasi konjang hazari lekai development committee na sinduna community hall da pangthokpa pawmi singa unaba mada secretary M Ibom Chana poloifam mang asi Maharaj Surchandra Palingai matamdagi lerak labani ihan hana momfam asida hazari jailer oirambana poloike mahaki maming lauduna lekai asisu tholibani hauji poloifam asigi chapsaba documents sing lady lekai ani nungsinadana ba sinba thawong tobiganu haiki hai velam ji khoi bu sijin na ba yabagi lekai asina mangoina sijin na ba yabagi ayaba pidana aikhoi gi hoji madugi rai na chingba copy aikhoi da loina mak suna lei complaint tawriba haigadra yelai ba port asidi aikhoi gi mangoi riba jaga sigi hek mamang thangbada leiriba yum sigi aikhoi gi imung haiba tare ado leiriba porti masigi port sini ano masidai sare yam kanna aikhoi gi aidi athingba pirakpa taragadi masi aikhoi port na yaba pidana leiba jaga ama aikhoi na ining tawna sijinabada athingba pirakpa taragadi kantemo port phawbada aidi thawa yabagi lambi adum lei Mahiroi konsam korongan ba misi amadi aso apan nangkraba mahiroi singidamang de samna nungaitaba phungdoroli baralaiba sing ain gi matung ina cherak piu haina lup asina phungdoroli loinana sarkar amadi JC ga atuba matamda yanaba puraknaba honabiu hairi hauzik sanabagi pau
ngasi sanabagi pauda Flam Babu Paramadi FC Imphal May Koibi Taratare Super Challenge Cup Veteran Football Tournament ke ahanda semi-final da thengnargani Manipur Veteran Football Association asinduna Imphal gi Polo Ground da team kunna group mari thong khaidokuna Chatharaki Taratare Super Challenge Cup Veteran Football Tournament ki ngasi sanaki ba ahanda quarter final match da Flam Babu Parana NCDA khonga papu goal ani amada baiti piduna semi-final changkibani Flam Babu Paragi mai papu goal ani adu ke sana tomba amadi A Mahesna match ki Taratare Amadi Kuntra Suba Minita Chanke NCDA Khongampat ke Amatangai goal Adu P Romes na match ki nifum doi Suba Minita Chankibani and Suba quarter final match ki Sanakibada FC Imphal May Koibina KSC Nam Bulenbu goal Madi Sinoda Mighty Bapidura semi final Chankre FC Imphal May Koibiki goal Singadu T Krishnona match ki Kuntante Suba Amadi Yankai hum doi Suba Minita goal ani Chanke Atopa goal ani Aduna El Itucha Amadi El Surchandrana match ki nifumanga Suba Amadi Nifutare Suba Minita Chan K. Hayang ahum suba quarter final match da Basai Tamaban Amadi VBFAM Kasampat Kasanagani Marisuba Aroiba quarter final match da City Chandel Amadi UVSA Lilong Chazinga Sanagani. Brazanat Kang Association Sagolban Nepra Menjor Mamang Lekai na Sinduna Association Asigi Kang Shangda Kang Kutara Humdoina Group Marithong na Kaidokuna Chathariba Mangsa Tagom Iboyama Madi Punyabati Memorial League Knockout Kendra Wise Kang Tournament King Asisanakiba Matchta Ya School Kendra Kangkuna La Kangko Tangweban Bu Panjal Kumatoi Tara Mari Kaptuna Maitiba Pikre LCS YC Team A Langthabal Chingkha First State Level 7 Men A Side Soccer Open Football Tournament ki semi-final Changkre Langthabal Chingkha Youth Club na Sinduna Langthabal Chingkha Men Ground da Team Tara Nituna Group Madithong na Kaidokuna Chathariba First State Level 7 Men A Side Soccer Open Football Tournament ki Sanaki Adi Suba Quarter Final Match da LCS YC Team A Langthabal Chingkha na GUF Gaipui Nambu goal taru ohum da maiti bapiduna semi-final Chankibani. Top FC na Sinduna Social Athletic Club ki ground da Team Tara Nipana Group Madithong na Kaidokuna Chathariba First Led Athokpam Chowden Singa Memorial 7 A-Side Men's Open Football Tournament ki ngasi Sanakiba ahanba match da TYC na SHC Manipur bu goal ani amada amadi anisuba match ki Sanakibada EUSC Telona Star Club Barangkampu bu goal taret madida maiti ba pikre. All Manipur Recognized Private School Welfare Association Asinduna Bir Chandra Football Academy Tabungkhok ta Chathariba First Private School Sports Meet ki Football Masanagi ngasi Sanakiba ahum suba quarter final match da Hizam Irabot Memorial Public School Langjung Achobuna St Patrick English School Thangmebanbu goal taret amada amadi mari suba aroiba quarter final match ki Sanakibada Free Progress Academy Kontauzam na Suranjoy English Academy Mekolabu goal manga ahum da maiti bapiduna semi final Chankre tha asigi tang kumatoi da school sports meet loisilagani India da football masana hena khumang chawsilaknabagi khongthangi sarugama oina Reliance na Sinduna Mumbai da tha asigi taramapandagi pangtokadoriba Reliance Foundation Young Champ Program da saru yarunabagi damak TS Bir Chandra Singha Football Academy tabungkho ke sanaroi tarahumdoi amadi coach Imphal Thadokre Indian Super League Football da changnabagi damak Reliance na grassroots tagi hauna afaba sanaroi sing khangatuna ningthina mahi masing tamhanbaga loinana world class ki standard ta football masana tapi tambiduna malemgi masaknaiba football sanaroi oinabagi pandamda pakhalakpa khongthangni Nipso Kaibina Sinduna FUC Playground Uyumpokta Team Tara Nithona Group Madithong na Kaidokuna Chathariba Mga Suba Nipso Cup District Level Men's Open Football Tournament King Asisana Kiba Match da UPSA Pukauna PSA Nungoibu Goal Mari Amada Maitiba Pikre Hayeng Ahanba Quarter Final Match da NYC Team B Nongdam Amadi FUC Team A Uyumpoka Sanagani Anisuba Quarter Final Match da SSC Sector Amadi Yumbu Nipso Kaibiga Sanagani PBM Brickfield Wangjing Sabal Chekon Lekai na Sinduna PBM Volleyball Ground da Team Nipana Group Anithong na Kaidokuna ngasidagi Madisuba District Level Village Open Volleyball Tournament Haukre ngasi sanakiba tongan ba matching da PBM Team A Wangjing na NYDA Hairopu set ahum anida LEWA Lamding na SVA Semaijin bu set ahum amada SVA Semaijing na YPA Hiran Maibu Shed Ahum Sinoda Amadi LEWA Lamding na PBM Team B Wangjingbu Shed Ahum Amadamadiba Pikre
AIFF Under 17 World Cup Academy da Lainanaba Ahanba Tankaki Trial Selection Tha Asigi Tang Kulumdoi Kunmari Amadi Kumanga da Kumanlampaki Artificial Turf Ground da Pangtholgani Pangtokadoriba Trial Selection Asida All India Football Federation Gi Matungina Amfagi Official Amadi Appointment Staff AIFF Ki Director of Scout Abhishek Yadav Director of Scouting na approved Tauraba Regional Scout Amadi All Manipur Football Association na assign tauba posting khaktamag ground da changbayagani haidi Thasigi tang kuntaretagi kuntramathoi fauba Tamil Nadu gi Perundurai Irota Pangtokadoriba Kurumdoi Shuba Mini National Volleyball Championship ta saruk yanaba Manipur State ki volleyball sanaroi taranithoi amadi official ani khankre Manipur team thasigi tang kumatoida Imphal thadolgani haidi ngasi nongmoi ba ingasai pau pizari ICAR lamfer patagi phangba pau gi matung ina ngasi gi khwaidagi saba si degree Celsius kuntrani khwaidagi ingmana degree Celsius 19.5 nungsita yawa simuli gi chang ayukta chada marifutare nungthildana chada yangkai manga nungjugi chang nil leslok damro ba pau makhana pizari Miam ki chakho tharang paikhatli haiba ngamdabadagi Congress Party na communal politics sanare haina Union Travel Affairs Minister Juwal Oramna phongdokre Alison IM na Congress ki waka ama faraga tamchina frogle lupa lakh mari ki demand tawbaga loinana NPF ta vote pigadabni haina kihalagle amadi Imphal ki lambi cheliba asi ko nanaba anoba khanaba transport policy ama sembaloire yamna thuna chana halagani haina Transport Minister Dr. Ratan Kumar na phongdokre Nasi dia ISTV ni pijama pau mata susinjari mieng tabiri bisingwa mukana kunjari